Hello guys, welcome everyone to my channel Midnight Files with Franklin na mayam punamukpu taram na okchari ngasi aigi channel asida sangbirektuna mayam na wari amatang ko ngaihak taminaraga mayam puthajage khanna changbirepkidamokta aduki matik haingai tena thakachari mayam wari asi lube fawba tabiyu ko adu wari se yam thina interesting oiba aduga mawangda ligiba wari singdagi kitang tonganba ko ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁ꯭ꯅꯦꯛꯁ ꯀꯩ ꯍꯥꯏꯅꯤ ꯑꯆꯥꯄꯣꯠꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯆꯥ ꯊꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩꯔꯤꯉꯩꯗ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯩꯕꯤꯔꯣꯀꯣ ꯐꯃꯨꯡꯗ ꯍꯤꯞꯊꯔꯒ ꯉꯥꯛꯇꯪ ꯄꯣꯊꯥꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯩ ꯃꯨꯊꯠꯂꯒ ꯅꯥꯀꯣꯡ ꯃꯌꯥꯗ ꯈꯛꯇ ꯊꯝꯃꯒ ꯇꯥꯕꯅꯤ ꯈꯪꯗꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯐꯖꯅ ꯃꯌꯥꯝ ꯂꯩꯕꯤꯔꯣ ꯑꯗꯨꯗꯤ ꯋꯥꯔꯤꯁꯦ ꯑꯩ ꯍꯧꯖꯔꯛꯑꯒꯦ ꯋꯥꯔꯤꯒꯤ ꯃꯃꯤꯡꯁꯦ ꯗ ꯊꯔꯗ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯗꯣꯏꯅꯦ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯁꯝꯂꯞꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯋꯥꯔꯕ ꯃꯇꯝꯗ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯗꯣ ꯑꯗꯨꯀꯥꯟꯗ ꯏꯁꯣꯔꯗꯣ ꯅꯪ ꯅꯅꯥꯛꯇ ꯂꯥꯛꯑꯒ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯕꯗꯣ ꯑꯗꯨꯒꯤꯗꯣ ꯃꯤꯑꯣꯏ ꯈꯔꯅꯗꯤ ꯁꯤ ꯄꯣꯠꯁꯦ siga manaba experience ko moi thenga doine ko adudi wari se fajana macha da hora ase wari se ahan ba kamaina scientific term da haraga na amok the third man syndrome se kitang khenagrani ko aduga scientific term na taba koi gi mayam na thajana bi da haraga na the third man syndrome sigi hariba syndrome je sisi amok ꯃꯌꯥꯝꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯥꯖꯅꯕꯤꯗꯅ ꯑꯃꯨꯛ ꯈꯔ ꯈꯦꯠꯅꯩꯀꯣ ꯋꯥꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯥꯔꯛꯄꯗ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯗꯥꯡꯗ ꯁꯨꯝ ꯅꯪꯁꯦ ꯅꯊꯟꯗ ꯆꯠꯂꯝꯕꯀꯣ ꯂꯝꯕꯤꯁꯦ ꯁꯨꯝ ꯅꯊꯟꯗ ꯂꯥꯛꯄ ꯑꯗꯨꯗ ꯑꯍꯤꯡꯁꯤꯅ ꯌꯥꯝ ꯊꯦꯡꯅ ꯑꯍꯤꯡꯁꯦ ꯑꯣꯏꯁꯟꯈ꯭ꯔꯒ ꯑꯗꯨꯒ ꯅꯪꯅ ꯂꯝꯕꯤꯁꯤꯗ ꯂꯥꯛꯄꯁꯤꯗ ꯂꯝꯕꯤꯁꯤ ꯅꯊꯟꯗ ꯆꯠꯄꯒꯤ ꯅꯪ ꯌꯥꯝ ꯂꯝꯕꯤꯁꯤꯗ ꯆꯤꯛꯅ ꯃꯤ ꯀꯩꯁꯦ ꯑꯝꯇ ꯂꯩꯇꯕꯀꯣ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯅꯪ ꯅꯅꯥꯛꯇ ꯊꯣꯛꯂꯛꯑꯒ ꯅꯪꯁꯦ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯒꯅꯤꯅ ꯈꯟꯕ ꯃꯇꯝꯗꯣ ꯑꯗꯨꯀꯥꯟꯗ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅꯔꯝꯕ ꯑꯃ ꯂꯩꯌꯦꯕ ꯅꯨꯃꯤꯗꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯆꯠꯄ ꯇꯥꯔꯒꯗꯤ ꯅꯪꯅ ꯏꯁꯣꯔ ꯑꯃ ꯅꯪ ꯅꯁꯥꯗ ꯅꯤꯡꯖꯩꯌꯦꯕ ꯀꯣ ꯅꯤꯡꯖꯗꯣꯏꯅꯦ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯃꯨꯛꯇꯪ ꯊꯣꯛꯂꯛꯑꯒ ꯑꯩꯕꯨ ꯀꯩ ꯍꯥꯏꯅꯤ ꯉꯁꯤꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯀꯤꯔꯕ ꯇꯟꯖꯥꯁꯤꯗꯒꯤ ꯑꯝꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏ ꯀꯥꯟꯗ ꯂꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯁꯣꯔꯗꯣ ꯑꯗꯨꯏꯗꯨꯅ ꯅꯪꯅ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯒꯗꯕ ꯃꯤ ꯑꯃ ꯑꯍꯟ ꯑꯃꯅꯤ ꯈꯪꯗꯦ ꯅꯪꯒ ꯂꯦꯡꯒꯥ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯈꯪꯗꯦ ꯍꯅꯨꯕꯤ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯕꯣꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯟꯕ ꯃꯑꯣꯡꯁꯦ ꯁꯤ ꯊꯣꯛꯂꯛꯑꯒ ꯅꯪꯁꯦ ꯂꯝꯕꯤꯁꯦ ꯃꯥꯏꯀꯩꯁꯦ ꯇꯥꯛꯄꯤꯔꯦꯗꯅ ꯑꯗꯨꯒ ꯇꯥꯛꯄꯤꯔꯒ ꯅꯪꯒꯤ ꯅꯌꯨꯝ ꯐꯥꯎꯕ ꯌꯧꯅ ꯊꯤꯜꯂꯛꯑꯝꯃꯦꯕ ꯑꯗꯨ ꯊꯤꯜꯂꯛꯑꯝꯃꯒ ꯅꯪꯅ ꯑꯣꯟꯊꯣꯛꯑꯒ ꯍꯜꯂꯒ ꯅꯪꯅ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯍꯥꯏꯒꯦ ꯇꯧꯕ ꯃꯇꯝꯗꯅ ꯂꯩꯔꯝꯗꯕꯀꯣ ꯃꯤꯁꯦ ꯑꯗꯨꯀꯥꯟꯗꯗ ꯅꯪꯅ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯅꯪꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯌꯥꯝꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯈꯣꯡꯆꯠꯇꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯏꯕ ꯃꯤꯑꯣꯏꯗꯣ ꯑꯗꯨꯒꯤꯗꯣ ꯀꯅꯥꯁꯨ ꯅꯠꯇꯦ ꯏꯁꯣꯔ ꯑꯣꯏꯔꯝꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ ꯋꯥꯔꯤꯁꯤꯅ ꯑꯩꯈꯣꯏꯅ ꯑꯍꯜ ꯂꯃꯟꯅ ꯂꯤꯔꯝꯕ ꯈꯣꯠꯂꯝꯕꯗꯒꯤ ꯋꯥꯔꯤꯁꯦ ꯑꯩ ꯇꯥꯖꯍꯧꯕꯗꯒꯤ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩ ꯋꯥꯔꯤꯁꯦ ꯑꯩꯅ ꯇꯥꯖꯍꯧꯋꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯋꯥꯔꯤꯁꯤꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯩꯑꯕ ꯗ ꯊꯔꯗ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯁ ꯑꯦꯁꯤꯌꯥꯟ ꯀꯟꯇ꯭ꯔꯤꯁ ꯊꯥꯏꯂꯦꯟ ꯂꯥꯎꯁ ꯏꯟꯗꯣꯅꯦꯁꯤꯌꯥ ꯁꯣꯝꯗꯅ ꯑꯃꯨꯛ ꯋꯥꯔꯤꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯂꯤꯔꯤꯕ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯒ ꯃꯣꯏꯗꯁꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯩꯀꯩ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗꯅ ꯁꯥꯏꯟꯇꯤꯐꯤꯛ ꯇꯥꯝꯗꯀꯣ ꯗꯣꯀꯨꯃꯦꯟꯇꯦꯠ ꯇꯧꯍꯧꯕ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯔꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯑꯔꯅꯦꯁ ꯁꯦꯀ꯭ꯂꯦꯇꯟ ꯍꯥꯏꯔꯒ ꯀꯧꯏꯀꯣ ꯑꯗꯣ ꯃꯥꯁꯦ ꯀꯩꯅꯣ ꯑꯃꯅꯤ ꯌꯥꯝꯅ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯒ꯭ꯂꯦꯁꯤꯌꯔꯁꯅ ꯎꯟꯗꯅ ꯀꯨꯞꯁꯟꯕ ꯆꯤꯡ ꯃꯥꯟꯒꯨꯝꯕ ꯁꯨꯝꯕꯁꯤꯗ ꯌꯥꯝꯅ ꯑꯦꯟꯗꯦꯟꯖꯔ ꯑꯣꯏꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡꯁꯦ ꯑꯁꯤꯗ ꯆꯦꯂꯦꯟꯖꯀꯨꯝꯕ ꯇꯧꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀꯥꯕꯤ ꯈꯣꯠꯄꯤ ꯀꯣꯏꯕ ꯆꯠꯄ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯝ ꯇꯧꯒꯜꯂꯦꯀꯣ ꯃꯣꯏꯁꯦ ꯑꯗꯨꯀꯥꯟꯁꯤꯗ ꯃꯥꯁꯤ ꯉꯁꯥꯏꯒꯤ ꯑꯔꯅꯦꯁ ꯁꯦꯀꯜꯇꯟꯁꯤꯒ ꯐ꯭ꯔꯦꯡ ꯋꯣꯔꯁꯂꯦꯁꯤꯒ ꯇꯣꯝ ꯀ꯭ꯔꯤꯟ ꯀꯣ ꯃꯣꯏ ꯑꯍꯨꯝꯁꯤꯅ
ꯀꯩꯅꯣꯒꯤ ꯁꯥꯎꯠ ꯖꯣꯔꯖꯤꯌꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯒꯤ ꯆꯤꯡ ꯀꯩꯅꯣꯗꯅ ꯀꯨꯞꯁꯟꯕ ꯒ꯭ꯂꯦꯁꯤꯌꯔꯁ ꯎꯟꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯀꯨꯞꯁꯟꯕ ꯑꯗꯨꯒꯨꯝꯕ ꯆꯤꯡꯁꯦ ꯑꯁꯤꯗ ꯃꯣꯏꯁꯦ ꯂꯥꯛꯇꯣꯏꯅꯦꯕ ꯑꯗ ꯂꯥꯛꯄꯁꯤꯗ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯤꯡ ꯃꯥꯅ ꯑꯗꯨ ꯑꯗꯥꯁꯦ ꯂꯥꯛꯄꯒꯤ ꯃꯣꯏꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯕꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯊꯤꯅ ꯂꯨꯕ ꯌꯥꯝꯅ ꯎꯟ ꯐꯖꯅ ꯀꯨꯞꯁꯟꯕ ꯑꯗꯨꯒꯨꯝꯕ ꯖꯒꯥ ꯑꯃ ꯃꯣꯏꯁꯦ ꯂꯥꯟꯒꯗꯕꯀꯣ ꯑꯗꯨꯒꯤ ꯂꯥꯟꯒꯗꯕ ꯖꯒꯥꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯁꯇ꯭ꯔꯒꯜ ꯇꯧꯔꯒ ꯌꯥꯝꯅ ꯋꯥꯅ ꯑꯗꯨꯃꯥꯏꯅ ꯂꯥꯟꯕꯁꯤꯗ ꯃꯥꯅ ꯀꯩ ꯍꯥꯏꯅꯤ ꯃꯣꯏꯒꯤ ꯀꯥꯡꯕꯨꯁꯦ ꯃꯣꯏ ꯃꯤ ꯑꯍꯨꯝꯅꯤꯗꯅ ꯂꯥꯛꯏꯁꯦ ꯑꯔꯅꯦꯁꯁꯤꯅꯦ ꯐ꯭ꯔꯦꯡꯛꯁꯤꯅꯦ ꯇꯣꯝꯁꯤꯅꯦ ꯃꯣꯏ ꯑꯍꯨꯝ ꯂꯥꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯑꯔꯅꯦꯁꯁꯤꯅ ꯀꯣꯟꯅ ꯔꯤꯄꯣꯔꯇꯔꯁꯤꯡꯁꯤꯗ ꯍꯥꯏꯕꯗꯀꯣ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯃꯇꯦꯛ ꯑꯃ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯂꯥꯛꯄꯗꯣ ꯑꯗꯨꯒꯤ ꯂꯥꯛꯄꯒꯤ ꯃꯇꯦꯛꯇꯨꯗ ꯑꯩꯒꯤ ꯇꯤꯝꯗꯨꯗ ꯃꯤ 4 ꯁꯨꯕꯗꯧꯅ ꯑꯗꯨꯝ ꯇꯧꯏ ꯁꯤꯅꯦ ꯃꯥꯅ ꯍꯥꯏꯁꯦ ꯃꯤ 4 ꯑꯗꯨꯝ ꯁꯨꯕꯗꯧꯅ ꯇꯧꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯝꯗꯣ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃꯗꯨꯅꯀꯣ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝꯅ ꯂꯤꯗꯔꯁꯤꯞ ꯑꯣꯏꯅ ꯃꯥꯏꯀꯩꯒꯁꯤ ꯇꯥꯛꯇꯅ ꯈꯣꯠꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯒꯤ ꯑꯋꯥꯕꯗꯨꯗ ꯃꯇꯦꯡ ꯄꯥꯡꯉꯒ ꯌꯥꯝꯅ ꯃꯣꯏꯅ ꯌꯥꯝ ꯋꯥꯅ ꯆꯠꯀꯗꯕꯗꯣ ꯈꯤꯇꯪ ꯀꯩ ꯍꯥꯏꯅꯤ ꯄꯨꯛꯅꯤꯡꯗ ꯊꯧꯒꯠꯄ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯑꯒ ꯂꯥꯁꯇ ꯑꯣꯟꯊꯣꯔꯛꯀꯥꯟꯗ ꯃꯤꯗꯣ 3 ꯈꯛꯇ ꯁꯨ ꯂꯩꯔꯝꯃꯦꯕ 4 ꯁꯨꯔꯝꯗ꯭ꯔꯦꯕꯀꯣ ꯑꯁꯤꯗꯒꯤꯅꯦꯕ ꯉꯁꯥꯏꯒꯤ ꯃꯤꯗꯣ 3 ꯁꯨꯔꯝꯕꯗꯒꯤ ꯃꯤ ꯑꯃ ꯃꯥꯅ 4 ꯁꯨꯕ ꯎꯕꯗꯣ ꯑꯗꯨꯗꯒꯤꯅꯦꯕ ꯗ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯒ ꯃꯃꯤꯡꯁꯦ ꯈꯤꯇꯪ ꯄꯣꯄꯨꯂꯔ ꯑꯣꯏꯕ ꯍꯦꯟꯒꯠꯈ꯭ꯔꯤꯁꯦꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯁꯤꯗ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯒꯜꯂꯤ ꯍꯥꯏꯕꯗ ꯃꯌꯥꯝꯁꯤꯅ ꯀꯃꯟꯂꯤ ꯑꯣꯏꯕ ꯇ꯭ꯔꯦꯠ ꯀꯣ ꯃꯥꯒꯤ ꯃꯔꯝ ꯈꯔ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦꯀꯣ ꯁꯤꯒꯤꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤ ꯈꯔꯁꯦ ꯌꯥꯝ ꯊꯤꯅ ꯃꯥꯁꯦ ꯑꯥꯏꯁꯣꯂꯦꯇꯦꯠ ꯑꯣꯏꯕ ꯌꯥꯝ ꯃꯥ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯏ ꯄꯥꯎ ꯐꯥꯎꯅꯕ ꯈꯣꯠꯅꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯃꯌꯥꯝꯅ ꯂꯩꯕ ꯖꯒꯥ ꯍꯥꯏꯁꯤꯗꯕꯨ ꯑꯁꯤꯒꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯎꯈꯠꯄ ꯅꯨꯡꯉꯥꯏꯕ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨ ꯅꯠꯇꯕ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯗꯔꯟ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤꯁꯤꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯀꯣ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯚꯦꯂꯤꯡꯅꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯇ꯭ꯔꯦꯚꯦꯜ ꯇꯧꯕꯅꯤ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯑꯁꯤꯅ ꯀꯟꯚꯤꯅꯦꯟꯁꯁꯤꯡꯁꯦ ꯂꯣꯏ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯅꯤꯗꯅ ꯑꯗꯨꯀꯥꯟꯗ ꯀꯟꯚꯤꯅꯦꯟꯈꯩꯁꯤ ꯅꯦꯝꯃꯛꯑꯕ ꯑꯗꯨꯒ ꯃꯣꯏꯒꯤ ꯀꯅꯦꯛꯁꯟꯁꯦ ꯍ꯭ꯌꯨꯃꯦꯟꯗꯒꯤ ꯈꯔ ꯂꯥꯞꯈ꯭ꯔꯕ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯃꯣꯏꯁꯤ ꯌꯥꯝ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯏꯕ ꯋꯥꯕ ꯇꯥꯟꯖꯥ ꯑꯣꯏꯕ ꯌꯥꯝꯅ ꯂꯣꯟꯂꯤꯅꯦꯁ ꯃꯊꯟꯇ ꯇꯥꯔꯕ ꯇꯥꯟꯖꯥ ꯑꯣꯏꯕ ꯃꯇꯝꯁꯤꯗ ꯃꯣꯏꯅ ꯈꯜꯂꯤꯁꯦ ꯑꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯃꯇꯦꯡ ꯑꯃ ꯐꯪꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯇꯥꯔꯦ ꯑꯩꯁꯦ ꯉꯁꯤꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯇꯝꯁꯦ ꯁꯤꯒꯤ ꯃꯇꯝꯁꯤꯗꯅꯦꯕ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯃꯣꯏꯒꯤ ꯈꯣꯡꯆꯠꯇꯨꯗ ꯃꯣꯏꯒꯤ ꯄꯨꯟꯁꯤꯗꯨꯗ ꯃꯤ ꯑꯃ ꯍꯦꯛꯇ ꯂꯥꯛꯏꯁꯤꯅꯦ ꯗ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯅꯠꯇ꯭ꯔꯒ ꯃꯤꯗꯣ ꯑꯗꯨ ꯍꯦꯛꯇ ꯂꯥꯛꯑꯦꯕ ꯑꯗꯨ ꯂꯥꯛꯑꯒ ꯃꯣꯏꯒꯤ ꯌꯥꯝ ꯊꯤꯅ ꯑꯦꯟꯗꯦꯟꯖꯔഡ് ꯑꯣꯏꯔꯕ ꯋꯥꯔꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏꯁꯦ ꯆꯤꯡꯊꯣꯛꯄꯤꯔꯒ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯀꯝꯐꯔꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯌꯧꯍꯜꯂꯝꯃꯒ ꯍꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯗꯣ ꯃꯥꯡꯈꯤ ꯁꯤꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯦꯁꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯒ ꯃꯊꯪꯗ ꯀꯅꯥꯗ ꯑꯃꯨꯛ ꯊꯦꯡꯅꯩ ꯍꯥꯏꯕ ꯃꯇꯝꯗ ꯀꯦꯁꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯊꯦꯡꯅꯗꯣꯏꯅꯦ ꯑꯦꯚꯔꯦꯁ ꯀꯥꯕ ꯅꯨꯄꯥ ꯑꯃꯅꯀꯣ ꯅꯨꯄꯥ ꯑꯃꯅ ꯑꯦꯚꯔꯦꯁ ꯀꯥꯕ ꯃꯥꯒꯤ ꯃꯃꯤꯡꯁꯤꯁꯨ ꯀꯩꯅꯣ ꯀꯧꯋꯦ ꯐ꯭ꯔꯦꯡ ꯁ꯭ꯃꯤꯠ ꯀꯧꯋꯦꯀꯣ ꯃꯥꯁꯦ ꯑꯗꯣ ꯃꯥꯁꯦ 1933ꯁꯤꯗ ꯃꯥꯅ ꯑꯦꯚꯔꯦꯁ ꯀꯥꯕꯅꯦꯕ ꯑꯗꯨꯀꯥꯟꯗ ꯑꯦꯚꯔꯦꯁꯁꯤ ꯀꯥꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯌꯥꯝ ꯋꯥꯕ ꯇꯟꯖꯥ ꯑꯃ ꯊꯦꯡꯅꯕꯖꯥꯠꯅꯤꯗꯅ ꯍꯥꯏꯔꯤꯕ ꯃꯇꯦꯛꯁꯦ ꯀꯥꯕ ꯃꯇꯝꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯁꯤꯒꯤ ꯃꯇꯦꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯀꯥꯒꯗꯧꯔꯤ ꯀꯅꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯇꯪ ꯑꯩꯒꯤ ꯃꯇꯦꯡꯁꯦ ꯄꯥꯡꯕꯤꯔꯒꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯒꯅꯤ ꯌꯥꯝ ꯊꯤꯅ ꯐꯒꯅꯤꯗ ꯃꯥꯅ ꯈꯟꯖꯔꯒ ꯂꯩꯕ ꯃꯇꯝꯅꯦꯕ ꯑꯗꯨꯀꯥꯟꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯅꯀꯣ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯥꯁꯦ ꯃꯇꯦꯡ ꯄꯥꯡꯉꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏꯒꯤ ꯂꯥꯛꯃꯤꯟꯅꯕ ꯈꯣꯠꯃꯤꯟꯅꯕꯁꯤꯗ ꯃꯥꯅ ꯈꯜꯂꯤꯁꯦ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯒ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯤ ꯃꯥꯁꯦ ꯅꯨꯄꯥ ꯃꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯉꯒ ꯃꯥꯁꯦ ꯂꯥꯛꯃꯤꯟꯅꯔꯤꯅ ꯑꯗꯨꯝ ꯈꯜꯂꯦꯗꯅ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯇꯝꯗꯨꯗ ꯃꯥ ꯑꯀꯤꯕ ꯁꯨꯡꯄꯣꯛ ꯄꯣꯛꯇꯦꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯦꯖ ꯏꯐ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯅꯪ ꯅꯥꯛꯇ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯅꯔꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯄꯗꯨꯗ ꯅꯪꯒꯤ ꯊꯥꯖꯕ ꯅꯪꯒꯤ ꯍꯔꯥꯎꯕ ꯃꯌꯥꯝꯗꯨꯅ ꯂꯣꯏꯅ ꯊꯣꯔꯛꯏꯕ ꯄꯣꯠꯇꯣ ꯑꯗꯨꯗꯣ ꯇꯥꯏꯕꯪ ꯃꯤꯅꯦꯅ ꯅꯪꯗꯤ ꯈꯜꯂꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯪꯅ ꯚꯥꯏ ꯁꯤꯗ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯁꯤ ꯈꯣꯠꯁꯤ ꯑꯩꯅ ꯆꯥꯛ ꯄꯨꯔꯛꯏꯁꯦ ꯍꯥꯏꯔꯒ
ꯂꯧꯊꯣꯛꯑꯒ ꯄꯤꯕ ꯃꯇꯝꯗ ꯃꯤꯗꯣ ꯂꯩꯔꯝꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯋꯦꯅ ꯐ꯭ꯔꯦꯡꯛ ꯁ꯭ꯃꯤꯠꯁꯤꯅ 1993ꯒꯤ ꯃꯥ ꯑꯦꯚꯔꯦꯁ ꯀꯥꯕꯒꯤ ꯀꯩꯅꯣꯁꯤꯗ ꯃꯥꯒꯤ ꯑꯦꯗꯚꯦꯟꯆꯔꯗꯣ ꯑꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯋꯦꯅ ꯃꯥꯅ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯁꯤꯒꯤꯁꯦ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯇꯥꯝꯗ ꯍꯥꯏꯔꯒꯅ ꯃꯤꯒꯤ ꯕ꯭ꯔꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯩꯅꯣ ꯇꯧꯋꯤ ꯍꯥꯏꯀꯣ ꯌꯥꯝꯅ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝ ꯊꯤꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯁꯤꯅ ꯆꯥꯎꯈꯠꯄꯗꯀꯣ ꯆꯥꯎꯈꯠꯄꯁꯦ ꯂꯣꯏꯕ ꯉꯝꯗ꯭ꯔꯤꯑꯕ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯁꯦ ꯃꯣꯏꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯁꯦ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯄꯥꯔꯁꯦꯟꯇꯦꯖ ꯈꯔ ꯈꯛꯇꯅꯤ ꯍꯥꯏꯀꯣ ꯑꯗꯨ ꯁꯤ ꯄꯥꯔꯁꯦꯟꯇꯦꯖꯁꯦ ꯁꯤꯖꯤꯟꯅꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯀꯩꯅꯣꯗ ꯂꯩꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯇꯦꯝꯄꯔꯦꯆꯔ ꯅꯠꯇ꯭ꯔꯒ ꯇꯦꯝꯄꯔꯦꯆꯔꯁꯦ ꯋꯥꯡꯗꯕ ꯈꯣꯠꯇꯕ ꯌꯥꯝ ꯀꯟꯅ ꯅꯦꯝꯕ ꯅꯠꯇꯕ ꯌꯥꯝ ꯀꯟꯅ ꯋꯥꯡꯕ ꯅꯠꯇꯕ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯕ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯇꯦꯝꯄꯔꯦꯆꯔ ꯑꯗꯨꯒ ꯅꯪꯁꯦ ꯄꯥꯈꯠꯇꯅ ꯈꯣꯠꯀꯠꯇꯅ ꯅꯪꯒꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯍꯦꯜꯊ ꯁ꯭ꯇꯦꯠꯇꯨꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦ ꯁꯦꯟ ꯑꯣꯏꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯕ꯭ꯔꯦꯟꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯔ ꯑꯃꯠꯇ ꯌꯥꯎꯗꯅ ꯋꯥꯈꯜꯁꯦ ꯈꯜꯂꯒ ꯈꯣꯠꯂꯒ ꯑꯗꯨꯃꯥꯏꯅ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯩꯀꯣ ꯃꯤꯁꯦ ꯑꯗꯨꯕꯨ ꯃꯤꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯦꯁꯔꯁꯦ ꯍꯦꯛ ꯐꯪꯉꯛꯄ ꯃꯇꯝꯗꯀꯣ ꯄ꯭ꯔꯦꯁꯔ ꯈꯔ ꯍꯦꯛ ꯐꯪꯉꯛꯄꯒ ꯃꯤꯒꯤ ꯕ꯭ꯔꯦꯟꯁꯦ ꯑꯁꯤꯗꯁꯨ ꯄ꯭ꯔꯦꯁꯔ ꯂꯥꯛꯏꯅꯦꯕ ꯋꯥꯈꯜ ꯃꯥꯅ ꯈꯜꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯁꯥꯏꯟꯇꯤꯐꯤꯛ ꯇꯥꯝꯗ ꯁꯤꯒꯤꯁꯦ ꯀꯃꯥꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕ ꯍꯣꯠꯅꯔꯛꯏ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯁꯤꯆꯨꯋꯦꯁꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯣ ꯑꯗꯨꯀꯥꯟꯗ ꯃꯥꯅ ꯈꯜꯂꯤꯕ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯗꯣ ꯍꯛꯊꯦꯡꯅꯅ ꯃꯥꯅ ꯎꯔꯛꯄꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯕꯒꯨꯝꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯤꯅꯦꯕ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯅꯪꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯕꯗꯣ ꯀꯩꯅꯣ ꯇꯧꯕꯗꯨꯅ ꯅꯪꯒꯤ ꯃꯥꯏꯟ ꯁ꯭ꯇꯦꯠꯇꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯦꯟꯗꯦꯟꯖꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯪꯅ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯕꯗꯣ ꯇꯔꯪꯅ ꯅꯪꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯕꯗꯣ ꯇꯁꯦꯡꯅ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯔꯒ ꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯃꯥꯡ ꯊꯣꯛꯂꯛꯑꯒ ꯑꯩꯒꯤ ꯀꯩꯅꯣ ꯀꯝꯄꯦꯅꯤꯌꯟ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯤ ꯍꯥꯏꯔ ꯅꯪꯅ ꯈꯟꯖꯔꯤꯗꯣ ꯑꯗꯨꯒꯤꯗꯣ ꯉꯁꯥꯏ ꯅꯪꯅ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯅꯪꯒꯤ ꯌꯥꯝꯅ ꯋꯥꯕ ꯇꯥꯡꯀꯛꯇꯨꯗꯒꯤ ꯈꯤꯇꯪ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯕ ꯅꯪꯁꯦ ꯁꯤ ꯌꯧꯔꯗꯤ ꯑꯩꯁꯦ ꯈꯤꯇꯪ ꯁꯥꯐꯔꯅꯤ ꯍꯥꯏꯕ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯥꯏꯟꯗꯨꯅ ꯍꯦꯂꯨꯁꯤꯅꯦꯁꯟꯗꯣ ꯀꯛꯈ꯭ꯔꯒꯀꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯔꯤꯌꯦꯂꯤꯇꯤꯗꯣ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗꯣ ꯑꯗꯨꯀꯥꯟꯗ ꯅꯪ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯄꯅꯦ ꯍꯥꯏꯔꯒ ꯁꯥꯏꯟꯁꯀꯤ ꯇꯥꯝꯗꯅ ꯁꯨꯃꯥꯏꯅ ꯊꯝꯃꯦꯀꯣ ꯄꯣꯠꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯥꯖꯅꯕꯤꯀꯣ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗ ꯑꯃꯨꯛ ꯍꯥꯏꯔꯒꯅ ꯁꯤꯒꯤꯁꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯅꯤꯡꯉꯤꯕ ꯑꯗꯨꯒꯨꯝꯕ ꯏꯁꯣꯔꯗꯣ ꯑꯗꯨꯒꯤ ꯃꯃꯤꯡꯗꯣ ꯄꯜꯂꯒ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯅꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯣꯔꯗꯨꯅ ꯁꯥꯌꯣꯟ ꯑꯣꯏꯔꯒ ꯂꯥꯛꯑꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯅꯤ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣꯗ ꯁꯨꯝ ꯍꯥꯏꯅꯔꯕꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯝꯃꯦꯀꯣ ꯑꯗ ꯍꯧꯖꯤꯛ ꯁꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯌꯥꯝꯅ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯅꯪꯅ ꯎꯔꯤꯕ ꯃꯤꯗꯣ ꯇꯁꯦꯡꯅ ꯅꯪꯅ ꯊꯥꯖꯔꯤꯗꯣ ꯉꯁꯥꯏꯒꯤ ꯃꯤꯗꯣ ꯇꯁꯦꯡꯅ ꯃꯥꯗꯣ ꯃꯤ ꯑꯃꯅꯤ ꯃꯤꯑꯣꯏꯕ ꯑꯃꯅꯤ ꯍꯥꯏꯔꯒ ꯊꯥꯖꯔꯤꯗꯣ ꯅꯪꯗꯣ ꯐꯖꯅ ꯃꯤꯗꯣ ꯎꯕ꯭ꯔꯥ ꯎꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯅꯪ ꯊꯥꯖꯔꯤꯅꯣ ꯁꯤꯅꯤꯀꯣ ꯑꯗꯨꯀꯥꯟꯗ ꯌꯦꯡꯁꯦꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯤꯁꯦ ꯌꯥꯝ ꯋꯥꯕ ꯇꯥꯟꯖꯥꯗꯅꯦꯕ ꯃꯥꯅ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯃꯥꯁꯦ ꯃꯥꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯦ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯃꯥꯎꯟꯇꯦꯟ ꯀ꯭ꯂꯥꯏꯝꯕꯔ ꯑꯃꯅꯦ ꯈꯜꯂꯁꯦꯕ ꯅꯪ ꯊꯧꯔꯤꯁꯨ ꯄꯥꯏꯗꯣꯏꯅꯤ ꯁꯣꯝ ꯀꯥꯟꯗ ꯅꯨꯡꯊꯪꯒꯨꯝꯕ ꯑꯃ ꯃꯣꯏꯒꯤ ꯑꯃ ꯌꯨꯡꯅꯕꯗꯣ ꯑꯗꯨꯁꯨ ꯄꯥꯏꯗꯣꯏꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯆꯤꯡꯈꯠꯇꯣꯏꯅ ꯉꯁꯥꯒꯤ ꯄ꯭ꯔꯦꯁꯔꯁꯨ ꯀꯣ ꯑꯗꯨ ꯇꯧꯗꯣꯏꯅꯤ ꯑꯗꯨꯀꯥꯟꯗ ꯅꯪꯉꯣꯟꯗ ꯑꯦꯛꯇꯤꯚꯤꯇꯤꯁꯨ ꯃꯌꯥꯝ ꯇꯧꯗꯣꯏꯅꯤ ꯅꯪ ꯅꯈꯣꯡꯗꯨꯅ ꯊꯥꯡꯉꯒ ꯈꯣꯠꯂꯒ ꯆꯠꯂꯤꯕ ꯃꯌꯥꯝꯗꯨꯗ ꯅꯪꯁꯦ ꯌꯥꯝ ꯊꯤꯅ ꯋꯥꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯃꯇꯕꯨ ꯂꯣꯏꯔꯗꯤ ꯑꯗꯨꯒ ꯅꯪ ꯂꯝꯖꯦꯟ ꯌꯥꯝ ꯀꯟꯅ ꯋꯥꯅ ꯆꯦꯜꯂꯦ ꯈꯜꯂꯣꯅꯦ ꯑꯗꯨꯀꯥꯟꯗ ꯄꯟꯊꯨꯡꯐꯝꯗꯤ ꯌꯧꯗꯣꯔꯦꯕꯀꯣ ꯈꯤꯇꯪꯗꯤ ꯋꯥꯠꯂꯤꯕ ꯑꯁ꯭ꯋꯥꯏꯐꯥꯎꯇꯪ ꯌꯧꯔꯗꯤ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯁꯥꯗ ꯂꯩꯕ ꯑꯦꯅꯔꯖꯤꯈꯩꯗꯣ ꯂꯣꯏꯅ ꯊꯥꯗꯔꯒ ꯅꯪ ꯇꯧꯗꯣꯏꯅꯦꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ ꯑꯦꯛꯇꯤꯚꯤꯇꯤꯁꯦ ꯑꯗꯨꯀꯥꯟꯗ ꯅꯪꯅ ꯅꯥꯀꯟꯗ ꯃꯤ ꯑꯃ ꯆꯠꯄꯁꯦ ꯅꯪ ꯇꯁꯦꯡꯅ ꯎꯒꯗ꯭ꯔꯥ ꯎꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯪ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯅꯥꯛꯇꯀꯣ ꯅꯪꯅ ꯍꯥꯏꯗꯤ ꯐꯥꯎꯕ ꯅꯁꯥꯗ ꯐꯥꯎꯔꯛꯄ ꯏꯍꯨꯜꯗꯣ ꯑꯗꯨꯅꯦꯕ ꯅꯪꯅ ꯗꯤꯁꯀ꯭ꯔꯥꯏꯞ ꯇꯧꯔꯤꯁꯦ ꯅꯪꯅ ꯐꯥꯎꯔꯤꯁꯦ ꯀꯩ ꯍꯥꯏꯅ ꯐꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯥꯀꯟꯗꯨꯗ ꯃꯤ ꯑꯃꯅ
ꯌꯧꯗꯣꯔꯦ ꯈꯣꯠꯇꯣꯔꯦ ꯆꯦꯜꯂꯣ ꯍꯥꯏꯔꯛꯄꯗꯧꯅ ꯐꯥꯎꯕꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯇꯦꯞꯇꯣ ꯈꯤꯇꯪꯗ ꯉꯥꯏꯔꯦ ꯌꯧꯁꯜꯂꯣꯒ ꯍꯥꯏꯔꯛꯄ ꯑꯗꯨꯃꯥꯏꯅ ꯐꯥꯎꯔꯛꯑꯦꯕ ꯃꯣꯏꯗ ꯐꯥꯎꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯃꯣꯏꯅ ꯇꯁꯦꯡꯅ ꯍꯦꯛꯇ ꯃꯤ ꯑꯃ ꯊꯣꯛꯂꯛꯑꯒ ꯃꯃꯥꯏ ꯃꯃꯤꯠꯀꯗꯣ ꯏꯁꯦꯡꯅ ꯎꯕ ꯅꯠꯇꯦꯕ ꯃꯣꯏꯅ ꯎꯔꯤꯁꯦ ꯅꯥꯀꯟꯗ ꯐꯨꯠ ꯁ꯭ꯇꯦꯞꯀꯤ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯎꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯁꯦꯞ ꯑꯃ ꯑꯣꯏꯅ ꯎꯕꯅꯤ ꯈꯪꯗꯦ ꯑꯗꯨꯒ ꯃꯣꯏꯗ ꯐꯥꯎꯔꯛꯄꯗꯣ ꯐꯤꯜ ꯇꯧꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯪꯗꯦ ꯇꯧꯋꯦꯕ ꯑꯗꯨꯕꯨ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯦꯕ꯭ꯔꯤ ꯇꯥꯏꯝ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯗ ꯊꯥꯔꯠ ꯃꯦꯟ ꯍꯥꯏꯔꯤꯕ ꯃꯤꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯗ ꯐꯥꯎꯔꯤꯁꯦ ꯃꯣꯏꯗ ꯀꯤꯕ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦ ꯁꯤꯅꯤ ꯑꯇꯣꯞꯄ ꯀꯩꯅꯣꯒ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯗꯨ ꯑꯗꯥꯒ ꯂꯣꯏ ꯈꯦꯠꯅꯔꯦꯀꯣ ꯃꯣꯏꯒꯗꯤ ꯃꯣꯏ ꯁ꯭ꯂꯤꯞ ꯄꯦꯔꯥꯂꯥꯏꯁꯤꯁꯀꯨꯝꯕꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯨꯝꯃꯤꯉꯩꯗ ꯏꯁꯥꯁꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯊꯕꯥꯛꯁꯤꯗ ꯃꯤ ꯑꯃꯨꯕ ꯑꯃ ꯑꯋꯥꯡꯕ ꯑꯃ ꯀꯥꯈꯠꯂꯒ ꯑꯗꯨꯃꯥꯏꯅ ꯅꯝꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯨꯗꯗꯤ ꯃꯤꯗꯣ ꯅꯪꯅ ꯊ꯭ꯔꯦꯠ ꯑꯣꯏꯅ ꯐꯥꯎꯋꯤꯗꯅ ꯑꯀꯤꯕ ꯑꯣꯏꯅ ꯐꯥꯎꯋꯤꯗꯅ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯣ ꯌꯥꯝꯅ ꯅꯁꯥꯅꯗꯤ ꯈꯪꯖꯩꯌꯦꯕ ꯐꯠꯇꯕꯅꯤ ꯈꯣꯠꯇꯕꯅꯤ ꯑꯗꯨꯒ ꯅꯪꯗꯣ ꯍꯥꯔꯝ ꯇꯧꯅꯕ ꯅꯪꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯅꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯩ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯗꯤ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯗꯤꯀꯣ ꯅꯪꯉꯣꯟꯗ ꯍꯥꯔꯝ ꯇꯧꯕꯅꯦꯁꯦ ꯁꯨꯡꯐꯥꯎ ꯐꯥꯎꯗꯦꯕ ꯃꯣꯏꯁꯤꯗꯤ ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯁꯦ ꯀꯩ ꯍꯥꯏꯅ ꯐꯥꯎꯏ ꯍꯥꯏꯕ ꯃꯇꯝꯗ ꯅꯪꯕꯨ ꯁꯦꯞ ꯇꯧꯒꯦ ꯅꯪꯉꯣꯟꯗ ꯅꯪꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯕ ꯀꯟꯗꯤꯁꯟꯗꯣ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯄꯤꯒꯦ ꯈꯣꯠꯇꯣꯛꯄꯤꯒꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯗꯧꯅ ꯐꯥꯎꯋꯦꯕꯀꯣ ꯁꯤꯅꯦꯕ ꯌꯥꯝ ꯈꯦꯠꯅꯔꯤꯁꯦ ꯑꯇꯣꯞꯄ ꯋꯥꯔꯤꯁꯤꯡꯗꯗꯤ ꯀꯩ ꯍꯥꯏꯅꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯁꯤꯗꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯅꯔꯤꯁꯦ ꯑꯀꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯀꯣ ꯑꯣꯏꯗ ꯄꯥꯗꯕ ꯁꯤꯒꯨꯝꯕꯁꯤꯒ ꯃꯔꯤ ꯂꯩꯅꯩꯗꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯔꯤꯁꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯉꯁꯥꯏꯒꯤ ꯍꯟꯗꯛꯀꯤ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕꯁꯤꯗ ꯊꯣꯛꯂꯛꯏꯕ ꯃꯤꯑꯣꯏꯁꯤꯗꯤ ꯅꯪꯒꯤ ꯁꯦꯚꯤꯌꯔ ꯅꯪꯒꯤ ꯀꯝꯄꯦꯅꯤꯌꯟ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯗꯤꯔꯦꯛꯁꯟ ꯃꯥꯏꯀꯩ ꯇꯥꯛꯄꯤꯕ ꯅꯪꯒꯤ ꯄꯟꯊꯨꯡꯐꯝꯗꯨ ꯌꯧꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯅꯪꯉꯣꯟꯗ ꯁꯦꯐ ꯅꯁꯥꯗ ꯈꯨꯗꯣꯡꯊꯤꯗꯦ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯅꯪ ꯉꯝꯒꯅꯤ ꯍꯥꯏꯔꯒ ꯐꯥꯎꯍꯟꯕꯤꯕ ꯁꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯗ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯁꯦ ꯁꯤꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯒꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯑꯗꯨ ꯑꯗꯥꯗꯣ ꯑꯗꯨꯏꯗꯨꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯔꯤ ꯂꯩꯅꯕ ꯃꯥꯟꯗꯦ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯅ ꯂꯧꯅꯩꯌꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯃꯌꯥꯝ ꯀꯜꯆꯔ ꯃꯌꯥꯝ ꯇ꯭ꯔꯦꯗꯤꯁꯟꯁ ꯃꯌꯥꯝ ꯑꯗꯨꯒ ꯕꯤꯂꯤꯐ ꯃꯌꯥꯝ ꯀꯣ ꯊꯥꯖꯅꯕꯤ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅ ꯈꯦꯠꯅꯅ ꯍꯥꯏꯀꯣ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤꯗꯅ ꯁꯤꯒꯤꯁꯦ ꯒꯥꯔꯖꯤꯌꯟ ꯑꯦꯟꯖꯦꯜ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯨꯙꯤꯖꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤꯟꯗꯨꯏꯖꯝ ꯀꯣ ꯑꯇꯣꯞꯄ ꯃꯨꯁꯜꯃꯥꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁ ꯇꯣꯉꯥꯟꯅ ꯃꯌꯥꯝ ꯂꯩꯀꯣ ꯁꯤꯒꯤ ꯔꯤꯂꯤꯖꯟ ꯇꯣꯉꯥꯟꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥꯖꯅꯕꯤꯁꯤꯁꯨ ꯇꯣꯉꯥꯟꯅ ꯔꯦꯁꯄꯦꯛꯇꯦꯠ ꯑꯣꯏꯅ ꯃꯣꯏꯅ ꯑꯗꯨꯝ ꯊꯥꯖꯅꯕꯤꯁꯦ ꯊꯝꯃꯤꯀꯣ ꯃꯣꯏꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯣꯉꯥꯟꯕ ꯔꯤꯂꯤꯖꯟꯁꯤꯡꯗ ꯇꯣꯉꯥꯟꯅ ꯊꯥꯖꯅꯕꯤꯁꯤ ꯂꯩꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯊꯣꯛꯂꯛꯏꯕ ꯊꯥꯔꯠ ꯃꯦꯟꯁꯦ ꯑꯁꯤꯁꯤꯅ ꯀꯩꯗꯧꯅꯨꯡꯗ ꯅꯪꯉꯣꯟꯗ ꯑꯁꯣꯛ ꯑꯄꯟꯗꯣ ꯑꯗꯨꯗꯤ ꯁꯨꯡꯅꯪ ꯅꯪꯍꯜꯂꯣꯏ ꯍꯥꯏꯔꯒ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯣ ꯍꯧꯖꯤक ꯃꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯪꯅꯤꯡꯕ ꯀꯣꯏꯁꯟ ꯑꯃ ꯂꯩꯔꯝꯒꯅꯦꯕ ꯁꯤꯒꯤ ꯊꯥꯔꯠ ꯄꯔꯁꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯍꯦꯂꯨꯁꯤꯅꯦꯁꯟꯁꯦ ꯑꯁꯤꯒꯤꯁꯤꯅ ꯑꯩ ꯍꯦꯂꯨꯁꯤꯅꯦꯁꯟ ꯍꯥꯏꯔꯒꯦꯀꯣ ꯍꯦꯂꯨꯁꯤꯅꯦꯁꯟꯁꯦ ꯑꯁꯤꯅ ꯀꯔꯤꯒꯤꯗꯃꯛꯇ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯌꯥꯝꯅ ꯋꯥꯔꯕ ꯑꯦꯟꯗꯦꯟꯖꯔ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯆꯪꯕ ꯃꯇꯝꯗ ꯃꯣꯏꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯁꯤꯒꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯈꯨꯇꯧꯁꯤ ꯑꯗꯨꯝ ꯇꯧꯒꯜꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯁꯤꯅꯤ ꯑꯇꯣꯞꯄ ꯍꯦꯂꯨꯁꯤꯅꯦꯁꯟ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯦꯕꯀꯣ ꯑꯇꯣꯞꯄ ꯃꯤ ꯃꯌꯥꯝ ꯂꯥꯛꯄ ꯎꯕꯅꯤ ꯈꯪꯗꯦ ꯅꯪꯒꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯗꯣ ꯕ꯭ꯂꯔ ꯆꯠꯂꯒ ꯂꯣꯏꯅ ꯃꯥꯡꯖꯤꯟꯈꯤꯕꯅꯤ ꯈꯪꯗꯦ ꯅꯪ ꯇꯥꯔꯤꯕꯗꯣ ꯃꯁꯦꯡ ꯇꯥꯔꯛꯄꯅꯤ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯦꯂꯨꯁꯤꯅꯦꯁꯟ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯧꯗꯕꯤꯗ ꯉꯁꯥꯏꯒꯤ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯕ ꯃꯤ ꯑꯇꯣꯞꯄ ꯑꯃꯅ ꯅꯪꯁꯦ ꯀꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯒꯤ ꯅꯪꯉꯣꯟꯗ ꯁꯦꯚꯤꯌꯔ ꯑꯃ ꯐꯥꯎꯕꯒꯤ ꯁꯤꯟꯗ꯭ꯔꯣꯝꯁꯦ ꯑꯁꯤꯒꯤ ꯍꯦꯂꯨꯁꯤꯅꯦꯁꯟ ꯈꯨꯇꯧꯁꯦ ꯑꯁꯤ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯁꯤꯅꯦꯕ ꯃꯌꯥꯝꯅ ꯍꯪꯅꯤꯡꯉꯝꯗꯣꯏꯁꯦꯀꯣ ꯑꯗꯨꯀꯥꯟꯗ ꯁꯤꯒꯤ ꯑꯟꯁꯔꯁꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯍꯥꯏꯔꯤꯁꯦ ꯁꯤꯒꯤꯁꯦ ꯍꯥꯏꯄꯣꯊꯦꯁꯤꯁꯅꯤꯀꯣ ꯃꯣꯏꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯗꯥꯏꯔꯦꯛ ꯃꯇꯝꯗꯨꯗ ꯇꯥꯟꯖꯥꯗꯨꯗ ꯀꯦꯃꯦꯔꯥ ꯊꯥꯟꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯗꯥꯏꯔꯦꯛ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯊꯦꯡꯅꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯅ ꯅꯝꯍꯧꯕꯗꯤ ꯅꯠꯇ꯭ꯔꯦꯀꯣ ꯑꯗꯨꯅ ꯃꯣꯏꯅ ꯍꯜꯂꯛꯑꯒ ꯃꯣꯏꯗ ꯐꯥꯎꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯣꯏꯅ ꯉꯛꯃꯟꯕꯒꯤ ꯃꯌꯥꯝꯗꯣ ꯇꯝꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦꯕꯀꯣ ꯑꯩꯈꯣꯏꯅ ꯈꯪꯉꯤꯁꯤꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ
ꯃꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡꯗꯨꯗꯒꯤ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯅ ꯍꯥꯏꯄꯣꯊꯦꯁꯤꯁ ꯑꯃ ꯁꯥꯒꯠꯂꯦꯕ ꯁꯥꯒꯠꯂꯤꯕ ꯍꯥꯏꯄꯣꯊꯦꯁꯤꯁꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯤꯜ ꯇꯧꯔꯤꯗꯣ ꯑꯗꯨꯒꯤꯗꯣ ꯏꯃꯔꯖꯦꯟꯁꯤ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯃꯣꯏꯒꯤ ꯕ꯭ꯔꯦꯟꯗꯨꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝꯗꯣ ꯑꯗꯨꯒꯤꯗꯣ ꯁꯥꯟꯅꯔꯒ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯄꯅꯤ ꯁꯤꯅꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯑꯗꯨꯒꯤꯗꯣ ꯁꯔꯚꯥꯏꯚꯦꯜ ꯃꯣꯗꯇ ꯆꯪꯈ꯭ꯔꯒ ꯍꯥꯏꯗꯤ ꯅꯪꯁꯦ ꯅꯁꯥꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯔꯚꯥꯏꯚꯦꯜ ꯏꯟꯁꯇꯤꯡ ꯍꯥꯏꯗꯅ ꯑꯃ ꯂꯩꯗꯅ ꯉꯁꯥꯏꯒꯤ ꯅꯪꯅ ꯑꯋꯥꯕ ꯑꯃꯗ ꯇꯥꯕ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯑꯦꯗ꯭ꯔꯤꯅꯥꯂꯤꯟ ꯔꯁꯀ ꯍꯥꯏꯔꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯁꯦ ꯍꯦꯛꯇ ꯑꯅꯥꯕ ꯑꯌꯦꯛꯄ ꯑꯃꯠꯇ ꯈꯪꯗꯒꯩ ꯅꯪ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯗꯤ ꯌꯥꯔꯦ ꯍꯥꯏꯔꯒ ꯅꯪꯒꯤ ꯂꯥꯁ ꯑꯔꯣꯏꯖꯕꯤ ꯊꯥꯒꯠꯂꯒ ꯁꯤꯖꯤꯟꯅꯕꯗꯣ ꯁꯤꯆꯨꯋꯦꯁꯟꯗꯣ ꯅꯪ ꯑꯗꯨꯗꯗꯤ ꯅꯪ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯅꯪ ꯅꯁꯥꯅ ꯁꯛꯁꯦꯁ ꯑꯣꯏꯔꯒ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯌꯥꯝꯅ ꯋꯥꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒꯤ ꯊꯣꯛꯎꯔꯗꯤ ꯌꯥꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯂꯥꯁ ꯑꯦꯅꯔꯖꯤ ꯃꯇꯝ ꯑꯃ ꯐꯥꯎꯕ ꯈꯥꯛꯇꯅ ꯄꯨꯂꯞ ꯁꯤꯖꯤꯟꯅꯔꯒ ꯅꯪ ꯍꯣꯠꯅꯕꯗꯣ ꯑꯗꯨꯒꯤ ꯍꯣꯠꯅꯕ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯉꯛꯄꯅꯦꯕ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯏꯃꯔꯖꯦꯟꯁꯤ ꯀꯣꯄꯤꯡ ꯃꯦꯀꯥꯅꯤꯖꯝ ꯍꯥꯏꯁꯦ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯅꯪꯅ ꯅꯁꯥꯅ ꯇꯧꯔꯤꯗꯣ ꯑꯗꯨꯗ ꯍꯦꯜꯞ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯣ ꯁꯥꯔꯒ ꯅꯪꯒꯤ ꯕ꯭ꯔꯦꯟꯁꯤꯅ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯔꯒ ꯍꯦꯂꯨꯁꯤꯅꯦꯁꯟꯗꯣ ꯐꯣꯝ ꯇꯧꯕꯅꯤ ꯁꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯍꯦꯂꯨꯁꯤꯅꯦꯁꯟꯁꯦ ꯑꯗꯨꯒꯨꯝꯕꯗ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯁꯦ ꯁꯤ ꯑꯣꯏꯅ ꯐꯣꯝ ꯇꯧꯔꯤꯁꯦ ꯑꯗꯨꯅꯅꯤ ꯁꯤꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩ ꯈꯟꯒꯦ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯀꯣ ꯋꯥꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯀꯩꯗꯧꯅꯨꯡꯗ ꯃꯌꯥꯝꯅ ꯊꯦꯡꯅꯗꯕꯁꯨ ꯑꯣꯏꯁꯅꯨꯀꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯋꯥꯔꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯗ ꯀꯩꯗꯧꯅꯨꯡꯗ ꯃꯌꯥꯝ ꯆꯪꯕꯤꯗꯕꯁꯨ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯆꯪꯕꯤꯔꯨꯕ ꯇꯥꯔꯒꯗꯤ ꯁꯣꯏꯗꯅ ꯗ ꯊꯥꯔꯠ ꯃꯦꯟ ꯁꯤꯟꯗ꯭ꯔꯣꯝ ꯍꯥꯏꯔꯤꯁꯦ ꯑꯁꯤꯁꯦ ꯊꯦꯡꯅꯕꯤꯗꯨꯅ ꯃꯌꯥꯝꯅ ꯁꯤꯆꯨꯋꯦꯁꯟꯗꯨꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯌꯥꯝꯁꯦ ꯁꯣꯏꯗꯅ ꯉꯥꯝꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯌꯨꯝ ꯌꯧꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯗꯦꯁꯇꯤꯅꯦꯁꯟꯗꯣ ꯌꯧꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯈꯨꯔꯨꯝꯖꯔꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯅꯤꯡꯖꯔꯤ ꯑꯗꯨꯒ ꯁꯤꯒꯤꯁꯦ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗ ꯃꯌꯥꯝꯒꯤ ꯃꯣꯠꯇ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯑꯗꯨꯒ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩ ꯀꯃꯦꯟꯁꯨ ꯑꯗꯨꯝ ꯄꯤꯒꯜꯂꯤꯀꯣ ꯑꯩ ꯑꯦꯕ꯭ꯔꯤ ꯚꯤꯗꯤꯑꯣꯗ ꯑꯩ ꯏꯁꯥꯅ ꯑꯩꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯍꯥꯞꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯀꯩ ꯍꯥꯏꯅꯤ ꯁꯤꯒꯤꯁꯦ ꯇꯁꯦꯡꯅ ꯑꯩꯅ ꯁꯨꯝ ꯈꯟꯕ ꯃꯇꯝꯗ ꯁꯣꯏꯗꯅꯀꯣ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯅꯗꯗꯤ ꯈꯪꯒꯅꯤ ꯁꯤꯅꯦ ꯑꯩꯒꯤ ꯑꯌꯥꯝꯕ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯁ꯭ꯀꯦꯞꯇꯤꯛ ꯑꯣꯏꯕꯈꯩꯅ ꯊꯥꯖꯗꯕꯗꯣ ꯑꯗꯨꯒꯤꯗோ ꯃꯌꯥꯝꯅ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯗ꯭ꯔꯒꯗꯤ ꯑꯗꯨꯝ 50-50ꯗ ꯊꯥꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯤꯌꯨ ꯁꯤꯅꯦꯀꯣ ꯂꯩꯖꯩ ꯍꯥꯏꯕ ꯑꯩꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯊꯦꯡꯅꯗꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯦꯡꯅꯔꯗꯤ ꯌꯥꯔꯣꯏꯗꯅ ꯑꯗꯨꯅ ꯊꯦꯡꯅꯔꯤꯕ ꯃꯤ ꯈꯔꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯖꯔꯕꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯝꯒꯅꯤ ꯁꯤꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯃꯥꯏꯟ ꯍ꯭ꯌꯨꯃꯦꯟ ꯁꯥꯏꯀꯣꯂꯣꯖꯤ ꯍ꯭ꯌꯨꯃꯦꯟ ꯕ꯭ꯔꯦꯟꯁꯦ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯐꯅ ꯆꯥꯎꯈꯠꯄ ꯇꯥꯔꯒꯁꯨ ꯃꯣꯏꯅ 100% ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯕꯗꯤ ꯉꯝꯗ꯭ꯔꯤꯕꯅꯤꯅ ꯁꯣꯏꯗꯅ ꯑꯟꯁꯔꯗꯤ ꯂꯩꯔꯝꯒꯅꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯒꯦꯀꯣ ꯑꯗꯨꯒ ꯃꯇꯝꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯤꯒꯤꯁꯦ ꯑꯟꯁꯔ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯄꯣꯊꯦꯁꯤꯁ ꯑꯣꯏꯔꯒ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯂꯩꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯖꯟꯁꯤꯡ ꯊꯥꯖꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯃꯥꯏꯅ ꯏꯁꯣꯔꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯒ ꯃꯌꯥꯝꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯈꯣꯠꯄꯤꯕ ꯁꯦꯚꯤꯌꯔꯁꯤꯡꯗꯨꯅ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤꯗꯁꯨ ꯃꯌꯥꯝ ꯔꯤꯂꯤꯖꯟꯁꯤꯡꯁꯤꯅꯁꯨ ꯑꯃꯨꯛ ꯊꯝꯕꯤꯔꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯃꯣꯠꯇ ꯊꯝꯖꯒꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯊꯥꯖꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯗꯤ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯀꯩꯅꯣ ꯇꯧꯔ ꯊꯦꯡꯅꯔꯒ ꯃꯣꯏꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯊꯥꯖꯖꯩꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯁꯨ ꯑꯃꯨꯛ ꯑꯩ ꯈꯪꯖꯅꯤꯡꯉꯤꯀꯣ ꯑꯗꯨꯅ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯁꯤꯒꯤꯁꯦ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯦꯀꯣ ꯑꯗꯨꯝ ꯌꯥꯝ ꯊꯤꯅ ꯕꯨꯠ ꯄ꯭ꯔꯦꯠꯀꯤ ꯀꯤꯕꯒꯤꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯁꯦꯚꯤꯌꯔ ꯑꯃꯀꯣ ꯌꯥꯝꯅ ꯋꯥꯔꯕ ꯇꯟꯖꯥ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇꯗꯤ ꯅꯅꯥꯏꯕ ꯀꯟꯕꯤꯌꯨ ꯍꯥꯏꯔꯒ ꯈꯨꯔꯨꯝꯖꯕꯗꯣ ꯑꯗꯨꯀꯥꯟꯗ ꯊꯣꯛꯂꯛꯄ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯔꯒ ꯃꯌꯥꯝꯁꯤꯡꯁꯤꯅ ꯈꯟꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯤꯒꯤ
ꯋꯥꯔꯤꯁꯤꯅ ꯇꯥꯔꯒ ꯋꯥꯔꯤꯁꯤ ꯇꯥꯔꯒ ꯃꯌꯥꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯕ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯤꯗꯅꯥꯏꯠ ꯐꯥꯏꯜꯁ ꯋꯤꯠ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯈꯨꯕꯤꯁꯤꯡ ꯑꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯁꯤꯡ ꯑꯗꯨ ꯅꯝꯁꯤꯟꯕꯤꯗꯨꯅ ꯃꯤꯗꯅꯥꯏꯠ ꯐꯥꯏꯜꯁ ꯋꯤꯠ ꯐ꯭ꯔꯦꯡꯀ꯭ꯂꯤꯟ ꯑꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯔꯝꯕ ꯋꯥꯔꯤ ꯂꯤꯍꯟꯅꯤꯡꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯁꯨ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯂꯤꯅꯕꯀꯣ ꯔꯤꯁꯔꯁ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ